ꯑꯩꯍꯥꯛ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯉꯥꯡꯖꯔꯣꯏ ꯃꯔꯝꯗꯤ ꯌꯥꯝꯅ ꯍꯩꯕꯁꯨ ꯁꯥꯖꯅꯤꯡꯗꯦ ꯑꯆꯝꯕꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯗꯤ ꯙꯔꯃꯁꯤ ꯆꯨꯝꯅ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯅ ꯍꯧꯖꯤꯛ ꯙꯔꯃ ꯅꯥꯏꯅꯕꯤ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯄꯥꯝꯅꯕ ꯑꯁꯤꯁꯨ ꯈꯔ ꯋꯥꯠꯂ ꯃꯥꯟꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝꯁꯤꯗ ꯙꯔꯃ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯃꯤ ꯂꯥꯛ ꯆꯥꯝꯃꯒ ꯇꯔꯥꯃꯥꯄꯜ ꯀꯣꯇꯤꯁꯤ ꯂꯩꯔꯦ ꯃꯤꯁꯤꯡ ꯌꯥꯝꯅ 3 ꯁꯨꯔꯦ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯥꯁꯤ ꯃꯊꯪꯗ ꯂꯩꯔꯦ ꯑꯁꯤ ꯃꯇꯝꯁꯤꯒ ꯌꯥꯝꯅ ꯙꯔꯃꯗ ꯕꯦꯁ ꯇꯧꯗꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯋꯥꯏ ꯌꯥꯎꯅꯤ ꯀꯃꯥꯏꯅ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝꯗꯁꯨ ꯈꯔ ꯌꯥꯝꯅ ꯈꯟꯅꯕꯅ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅ ꯑꯩꯅ ꯍꯤꯟꯗꯨ ꯙꯔꯃ ꯍꯨꯔꯥꯟꯕꯗꯤ ꯅꯠꯆꯗꯦ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯈꯔ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯧꯔꯤꯁꯦ ꯍꯤꯟꯗꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯐꯖꯒꯗꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇꯨꯌꯥꯟꯅꯤ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯃꯩꯇꯩꯔꯣꯝꯒꯤ ꯃꯩꯇꯩꯒꯤꯅꯤ ꯂꯨꯍꯣꯡꯕꯗ ꯈꯪꯉꯦ ꯂꯨꯍꯣꯡꯕꯗ ꯇꯧꯔꯤꯁꯤꯁꯨ ꯃꯌꯥꯝꯁꯤꯡ ꯑꯝꯇ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯡꯁꯦ ꯌꯨꯝꯒꯤ ꯏꯃꯨꯡꯗ ꯆꯪꯉꯦ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯈꯣꯏꯔꯝꯃꯤ ꯃꯄꯥꯟ ꯊꯣꯔꯛꯑꯒꯗꯅꯤ ꯁꯣꯔꯥꯠ ꯀꯔꯃꯗꯁꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕ ꯁꯣꯟꯕꯗ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯁꯣꯜꯂꯤ ꯂꯥꯏ ꯁꯣꯜꯂꯤ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯑꯩ ꯍꯥꯏꯖꯒꯦ ꯃꯩꯇꯩꯔꯣꯟ ꯏꯃꯥꯔꯣꯟ ꯅꯨꯡꯁꯤ ꯀꯔꯤꯒꯤ ꯃꯤ ꯃꯔꯣꯟ ꯁꯛꯀꯗꯒꯦꯅ ꯍꯧꯖꯤꯛ ꯏꯃꯥꯔꯣꯟ ꯀꯟꯅ ꯁꯛꯅꯔꯦ ꯏꯃꯥꯔꯣꯟꯁꯦ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯄ ꯋꯥꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯗꯣ ꯏꯃꯥꯔꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏꯗꯨꯗꯤ ꯃꯩꯇꯩꯔꯣꯟ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏꯁꯤꯡꯁꯦ ꯃꯩꯇꯩꯔꯣꯟ ꯈꯪꯗꯦ ꯃꯩꯇꯩꯔꯣꯟ ꯍꯩꯔꯝꯗꯦ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟ ꯏꯁꯩ ꯑꯗꯨ ꯃꯣꯏ ꯈꯪꯉꯝꯒꯗꯕꯅꯤ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯃꯣꯏ ꯉꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯨ ꯃꯩꯇꯩꯔꯣꯟ ꯈꯪꯕ ꯁꯩꯕ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯔꯣꯟ ꯈꯪꯕ ꯉꯥꯡꯉꯤꯕ ꯁꯣꯜꯂꯤꯕ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯔꯣꯟ ꯈꯪꯉꯗꯤ ꯀꯃꯟ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯁꯣꯏꯗꯅꯒꯤ ꯂꯥꯏ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯤ ꯃꯔꯣꯟ ꯁꯛꯄꯁꯨ ꯃꯤꯔꯣꯟꯅ ꯁꯛꯄꯤꯗ꯭ꯔꯦ ꯏꯔꯣꯟ ꯁꯛꯑ ꯃꯣꯏꯅ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯔꯣꯟꯁꯨ ꯈꯪꯕ ꯂꯥꯏꯅꯁꯨ ꯈꯪꯕ ꯃꯤꯅꯁꯨ ꯈꯪꯕ ꯏꯃꯥꯔꯣꯟꯁꯤ ꯄꯨꯔꯥ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯁꯛꯇꯣ ꯑꯩ ꯃꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯆꯠꯅꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯅꯔꯛꯄꯅꯤꯅ ꯄꯥꯝꯗꯦ ꯈꯪꯉꯁꯨ ꯑꯩꯈꯣꯏꯒꯤ ꯋꯩꯁꯅꯕ ꯙꯔꯃꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯅ ꯑꯗꯣ ꯄꯨꯛꯅꯤꯡꯗꯗꯤ ꯑꯩꯁꯨ ꯁꯅꯥꯃꯍꯤ ꯑꯩꯁꯨ ꯏꯃꯥ ꯂꯩꯃꯔꯦꯟ ꯈꯨꯔꯝꯃꯤ ꯃꯄꯥꯟ ꯊꯣꯡꯗ ꯂꯥꯛꯑꯒ ꯁꯃꯥꯖꯁꯤ ꯑꯗꯨꯝ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯋꯥꯅꯤ ꯏꯇꯣꯝꯇꯒꯤ ꯋꯥꯅꯤꯀꯣ ꯃꯁꯤ ꯃꯌꯥꯝꯅ ꯕꯤꯆꯥꯔ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯄꯥꯝꯕ ꯍꯥꯏꯕꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯆꯤꯟꯖꯥꯛ ꯐꯖꯕ ꯃꯁꯣꯝꯗ ꯈꯔ ꯇꯝꯕꯤꯕ ꯐꯕ ꯅꯠꯇꯅ ꯍꯛꯆꯥꯡ ꯀꯥꯡꯂꯣꯟꯒꯁꯦ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯒꯗꯤ ꯍꯛꯆꯥꯡ ꯀꯥꯡꯂꯣꯟꯒꯤ ꯋꯥꯁꯦ ꯌꯥꯎꯗ꯭ꯔꯦ ꯂꯥꯏꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯃꯤꯗꯣ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯀꯥꯝꯃꯦ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯄꯩꯁꯥꯗ ꯃꯤꯍꯧꯕ ꯌꯥꯝꯅ ꯍꯦꯟꯖꯜꯂꯦ ꯄꯩꯁꯥ ꯃꯤꯍꯧꯕꯁꯦ ꯃꯣꯏꯇꯅ ꯅꯠꯇꯦ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯍꯦꯟꯒꯦ ꯍꯥꯏꯕꯁꯤ ꯇꯥꯟꯅꯕꯗ ꯁꯃꯥꯖꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯑꯩꯅ ꯐꯤꯜ ꯇꯧꯔꯤ ꯄꯩꯁꯥ ꯌꯥꯝ ꯋꯥꯔꯦ ꯃꯔꯝꯗꯤ ꯈꯨꯟ ꯑꯃꯗ ꯁꯣꯔꯥꯠ ꯑꯃ ꯇꯧꯔꯤ ꯂꯨꯄꯥ 1,000 ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯑꯃ ꯇꯧꯔꯁꯨ 1,000 ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ 1,000 ꯁꯨꯝ ꯄꯤꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ꯭ꯔꯕ ꯄꯨꯝꯅꯃꯛ ꯁꯃꯥꯖꯁꯦ ꯌꯥꯎꯅ ꯄꯨꯊꯃꯤꯟꯅꯔꯤꯅꯤ ꯑꯗꯣ ꯁꯣꯔꯥꯠꯇ ꯄꯩꯁꯥ ꯌꯥꯝ ꯈꯣꯔꯁ ꯇꯧꯕ ꯍꯥꯏꯁꯤ ꯁꯥꯁꯇ꯭ꯔꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯤ ꯑꯩꯅ ꯀꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯀꯔꯤꯝꯕ ꯂꯩꯇ꯭ꯔꯕꯗꯤ ꯆꯦꯡꯁꯨ ꯂꯩꯔꯅꯨ ꯀꯔꯤꯁꯨ ꯂꯩꯔꯅꯨ ꯍꯩ ꯂꯩꯁꯨ ꯂꯩꯔꯅꯨ ꯑꯗꯨꯃꯛꯇ ꯏꯁꯤꯡ ꯆꯦꯈꯣꯝ ꯑꯃꯇꯪ ꯀꯠꯂꯒ ꯏꯄꯥ ꯏꯄꯨ ꯏꯄꯨꯗꯧ ꯁꯤꯕꯁꯤꯡꯗꯣ ꯐꯖꯅ ꯃꯤꯠꯇ ꯄꯤ ꯇꯥꯔꯒ ꯑꯩꯅ ꯀꯠꯆꯔꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯤ ꯃꯤ ꯂꯧꯕꯤꯌꯨ ꯍꯥꯏꯔꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯉꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯍꯥꯏꯕꯨ ꯌꯥꯝꯅ ꯂꯪꯆꯦꯛꯄ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯪꯆꯦꯛꯄ ꯌꯥꯝꯅ ꯈꯣꯔꯁ ꯇꯧꯕ ꯑꯗꯨꯗ ꯆꯠꯅꯕꯤ ꯑꯣꯏꯈꯠꯂꯛꯏ ꯃꯁꯤ ꯁꯃꯥꯖ ꯑꯃ ꯀꯨꯏꯅ ꯆꯠꯂꯛꯄꯗꯒꯤ ꯃꯥꯡꯊꯔꯛꯄ ꯍꯥꯏꯗꯣ ꯃꯁꯤ ꯁꯃꯥꯖꯁꯤ ꯑꯣꯏꯗꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯕ ꯇꯥꯕ ꯑꯅꯧꯕ ꯃꯩꯇꯩ ꯑꯣꯏ ꯇꯥꯕ ꯃꯩꯇꯩ ꯑꯣꯜꯂꯒ ꯃꯩꯇꯩ ꯑꯗꯨꯝ ꯍꯥꯟꯅ ꯁꯥꯖꯠ ꯆꯠꯂꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯁꯥꯖꯠꯁꯤ ꯈꯔ ꯆꯨꯝꯕ ꯇꯥꯏ ꯆꯤꯟꯖꯥꯛꯁꯨ ꯊꯛꯆ ꯈꯔ ꯐꯠꯇ꯭ꯔꯒꯗꯤ ꯅꯍꯥꯔꯣꯟꯁꯤꯅ ꯅꯧꯅ ꯂꯣꯏꯅ ꯃꯄꯨꯟꯁꯤ ꯇꯦꯟꯕ ꯌꯥꯎꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯌꯥꯝ ꯊꯤꯅ ꯑꯃꯥꯡꯕꯅꯤ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯤꯁꯤꯡ ꯂꯤꯛꯄꯅꯤ ꯑꯗꯣ ꯅꯍꯥꯔꯣꯟꯅ ꯅꯧꯅ ꯁꯤꯔꯕꯗ ꯀꯃꯥꯏꯅ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯀꯅꯤ ꯑꯁꯤꯅꯆꯤꯡꯕ
ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯐꯠꯇ꯭ꯔꯕꯗꯤ ꯙꯔꯃꯁꯨ ꯂꯩꯔꯔꯣꯏ ꯊꯕꯛꯁꯨ ꯁꯨꯅꯤꯡꯉꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅꯕ ꯁꯥꯖꯦꯜꯁꯦ ꯑꯩꯈꯣꯏ ꯇꯝꯕ ꯐꯩ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯥꯏꯇꯦꯝꯁꯤ ꯑꯁꯤꯕꯨꯁꯨ ꯍꯥꯞꯆꯤꯟꯕ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯍꯛꯆꯥꯡ ꯀꯥꯂꯣꯟ ꯃꯩꯇꯩꯒꯤ ꯌꯥꯝ ꯐꯖ ꯐꯖꯕ ꯂꯩ ꯂꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯌꯣꯒꯁꯤꯁꯨ ꯆꯪꯍꯟꯕ ꯌꯥꯏ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯀꯦꯝꯄꯤꯡ ꯑꯃ ꯇꯧꯗꯨꯅ ꯅꯍꯥꯔꯣꯟꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒꯗꯤ ꯙꯔꯃꯁꯦ ꯈꯔ ꯆꯥꯎꯈꯠꯀꯗ꯭ꯔꯥ ꯑꯁꯨꯝ ꯂꯥꯏꯁꯣꯟꯒꯤ ꯃꯔꯝꯗ ꯁꯨꯝ ꯇꯧꯕꯁꯤꯗꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯗꯤ ꯑꯌꯥꯝꯕꯅꯁꯨ ꯇꯥꯅꯤꯡꯗꯕꯒꯨꯝꯁꯨ ꯇꯧꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯥꯎꯗꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯟ ꯇꯨꯡꯁꯤꯟꯒꯅꯤ ꯍꯥꯏꯁꯤꯁꯨ ꯑꯔꯦꯝꯕꯗ ꯁꯦꯟꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯤ ꯃꯤ ꯑꯃ ꯁꯣꯔꯥ ꯊꯣꯛꯂꯦ 1,000 ꯇꯤꯡꯉꯤ ꯁꯃꯥꯖꯀꯤ ꯊꯕꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯗꯤ 1,000 ꯅꯠꯇꯦ ꯂꯨꯄꯥ 100 ꯄꯤꯅꯤꯡꯗꯦ ꯑꯁꯤ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯇꯧꯔ ꯁꯣꯝꯗ ꯁꯃꯥꯖ ꯁꯦꯝꯒꯠꯂꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯤꯟꯗꯨ ꯙꯔꯃ ꯋꯩꯁꯅꯕ ꯙꯔꯃꯗ ꯑꯩ ꯉꯥꯡꯕꯗ ꯌꯥꯎꯔꯦ ꯋꯥꯔꯨ ꯌꯥꯗꯦ गीता जाऊरी जदा जदा ही धर्म ग्लानिर्भवति भारत का धर्मना मराई चाइथरक मतम अयाक धर्म कन्न है अखोई लाइनिंगन से अखोई मांगथन धर्म से कन्न पोपना न खनगदबनी मसी लोगदबनी अमसु मसी चखत को होनगदबनी मसीगा कम लंबी चलक भगत गैसे मसी त नेन लूरिसे मरमदी हुजिक नारो पुनम की वाखंदा धर्म हादिगे से लोइना चाइथरक अदो अनब धर्म म लौगदसे पीगदसे खर टेक्निक खरग सिजनर करमाय तमना मयाम पाम होगदगे हैसे मसी खतलाय दो अदानो तवना फयने खली अदुवा हजिकति वैष्णव धर्म से मांगदरेसिन के तो धर्म का मरी ले मीसिना हेना मोसल है धर्म कर्म लेत्रे लाई सेवा लेत्रे अयुक्त लाई सेवा कर्म तौद्रे नुजुंग तौद्रे संदादा तौद्रे चक्षा जुधन मोगी तम पिथोरपता खतम जिजाक से मुनि सुनि हेजले मरम मदना धर्म से थादोपदा कोई करिता मरा लेत्रेबनी अदो कोई धर्म से थादोपदि कौजादे कोन कितन थादो लोरे चनरी पुनम के कोई मिते हतने लोंग से दुआई हजि मुद प्रोलबा कर्म देश कना कर्म जाति न पुगे अदुगा तौरिबा नियम हजि कोदा दे लुबा तगरिगी हजि घाय का जो कर्म जाति के जावे कोई हिंदू न सुन तौरि दो दुई हिंदू की फोटो अदु दुम लेरगा अकोई की मत अकोई पोने अदु दुम लेरगा अदुम लोरेने मपान के अरंग अरा खरा निरोन खरा मंत्र खरा थादो दुम लोरे अदो हुजिक हिंदू धर्म द लेरगा अकोइना गोत्र सोलाइन वरोगी गोत्र तो सोंद्रदी धर्म द जाती अकोइ के जे तो सोलदे हिंदू की धर्म की लाइन लौरोय मरम जे सु सोन बजादरे द गोत्र तो सोले पामनदरे मरम मदुना पामनदे पति मयाम लेरगा अम अनगो पामसे सिगनी क्वेश्चन अनगो पामनबो तब से कर के तरो पामनी कर तरो होगते गसे खरगा खंतरगा खर मोबिलाइज तौरगा मीटिंग तनदबा खर नाहरम खोमगा अमा मसे मीटिंग डिस्कशन से कुन तौरगा अकोई मनु के अर्थ से मनु के रोज से फसन गंगरगा अदो देश के कोई धर्म से सक्सेस होगदर गली अकोई द लूरी से सेन लूरीदो सेन लुबमा हक्सांग फतबमा हक्सांग साजेन मगा अदगी मयाम पुनमगी यूनिटी की मरम मगा मसी अकोई याम फजना असि लाइन से सेंग ताई अदो ओरगदी अकोई सोदगी जाहोगनी सोदगी फागनी अमसुं मयाम पामनबो ओगनी दो वाजाम सांग आंगजर ओरगे बतांग लोसिन